LAMDAM ASIDA KHUNDAMINARIBA YELHOU tribe SHING ASI AMANA AMAGI NAAT CHATNABI Lon Amadi Puwari Mayek Shengna Khangnadaba Mami Tariba Asi Laibak Thibani HAINA Chief Minister NONGTHOMBAM BIREN PHONGDOKKHRE Manipuri India ki mapung faba state among oikibaga mari lainana ahanba Manipur Rifles ke parade ground da pangthokhiba yankhayhumdoi suba statehood day gi thoramda wafam asi phongdokladuna Chief Minister na hai matamga chunaba mawngda lambi thong sem saba amadi achauba building leiba khaktana lamdam asi chawkhatle haibe yaroi lamdam asi gi socio economic gi fibum fagalakpaga loinana yumthong khuding maromdom hingba ngamlaba matamda ta lamdam asi chawkhatpa ngamgadoribani asigumba mawng mato asida midyeng thamlaga Chawkhatpa lamdam ama oinaba lengak asina lepat laitana honadun lakli ana layeng amadi education yauna tongan ba sector singda midyeng thamduna Chawkhatpa lamdam ama oinaba honadun lakli lengak asina chief minister gi haksel gi tengbang hogdoktuna laireba imung kiana ana layeng gi lamda thengnaramba khudongcha daba kya khokhanba ngamkhre masigi mathakta prime minister ayushman bharat ki makhadasu ana layeng gi lamda khudongcha ba kya fanghali Amaromda lengakna health for all mission hogdoktuna Dr. Amadi nurse sing yumthong chatuna free screening pangthoktuna laina tara tarok ki layong kya nganna khangdokna bokhotna bada achoba thodang lauri laina tara taruk asigi manungda breast cancer blood cancer amadi diabetes na chingba yauri mission asigi makhada chawrakna khungang chani dagi khungang chohum fawbada kanaba piba ngamkhre nakal amaromda education haibasina khunai amagi yanglen saruni haiba wakhalon aduna Mang the Taraga, School Fagadan State Mission gi Makhada, Lamdamasigi Lady Ba Lengak ki School Singda, Achoba Ohomba Mapurapak Ngamlay, Mamang Takta Lanai Mahiloisang Singda, Mahitanaram Ba Aduga Chap Manana, Lengaki Mahiloisang Singdasu, Mahitamba Honarakle, Lengaki School Singda Smart Class Hogtopaki Matakta, Star Education Mapal Laibak Dagi, Expert Trainer Kya Kogduna Lengaki School Sing Asida Takpi Tambigadoriba, Oja Singda Training, Pibadagi, Achoba Ohomba, Uba Fanglay. Ngasidi, Bosem Amasung Kosem na Loba Examination Kiada, Lengaki Mahiloisang Singi, Mahiroi Kiana, Makok Thongba Ngamnaklay. Amaromda Mamangda Chatnaramba Private Tuition Gi Culture Adudagi Nathairaga, Lengak na Mahiroi Kia, Lem na Coaching Gi Kudong Chaba Fanghale. Madugi Manung Chana Civil Services Examination Yauna, Laibak Asigi Achoba Examination Kia. Mayok nagadoriba mahiroi singda akhanaba coaching fanghanduna mai pakiba kya yaukhrabani lengak na paikhaliba infrastructure development ki thabak sing ase hojik lamdam asida thokliba irang asin maram oiraga kharamakhai apanba oikhrabasu thabakti leptana changsili lengak asina hotnabadagi lamfel water body rejuvenate tawba ngamlei chahi khudingi ising ichawna maram oiraga lamdam asida thengnaramba awaba sing adu kokhanabagi pandamda lengak na lupa crore chamriga humfurum changna Turel Khongbal Singda retaining wall chanbagi thabak hojik sulepta leitana chathari lamdam asida mahugsadagi leijaramba ayeng asa nongzu nungsagi khal kaitharakliba asidagi kannaba chief minister green mission gi makhada lamdam asigi tongan ba mafam kyada ujara kya thakibaga loinana loktak pat kannabagi thabak akanba mongda chathari masiga loinana loktak pata ring road ama semnabagi matangdasu khanari Nakal amaromda lamdam asigi chawkhatnaba hotnabada tinjang kaijang daba khunai ma semgatpagi tangai fadaba leibadagi lengak asina kumja lising ani tara nipanda war on drugs campaign hogdokhibani campaign asigi makhada ngasi fawbada lupa crore lising humfutara dagi marifu fawbagi drug mangan khre chenaba mioi kya zelda 1000 khre masigi mathakta lam hector lising kuntra henbada tharamba popi pambi sing mangan khrabani adugo hojik su kangpokpi cycle IT road na chingba mafamda paktaknana popi thabagi khudam changdam makhatana adumak fangliba si laibak thibani hainasu mahakna makhatana phongdorakli Yobi riba isa sing inaw sing uniform discipline service ne nakoina discipline ma mo numita laibak adum kai khani transfer posting nama salu habada satna nomba MLA da mukharakani adagi pradhan mukharakani amma mukharakani tikhaba manipur da posting se da dari karai da noina thabuk to gaya sibo tikhaba manipur da transfer posting se ni wazabu asida energy da tariba kari khoi ki Kokluki makasida koi wazan transfer salu ya de ngarang ai nahanai salu khanda wazan transfer salu ya de kokluki makasida kamane no koi laba nga kuisibo imphal manungga wazan lising kaya se dum oi pulak thambadi yaroine police bayan imphal manungga loi thambadi yaroi sigi board am khaka khogi sense of responsibility ngasi na koi na pai bunu moi to koi na pai ya de ngasi na koi na sorok da mi ma khamaga wa hangi da koi na hangba ya de na koi de pi de authority maroina
COsing nungtigi personnel singsi kaufoga awareness pi badrakar lay drill to badrakar lay masa na ba kanggo ba suti tangkhai yenarga lay ko tolo tangkhai adu layga da layga so many things adu kanna thigalo ro na phataba ay apan phaba hormamni CO kharaga second ta una khotna mai mayum duda sibai tara mari manga pulap thamjalamagi thabuk su thamjalambai kosalamagi adu yenna ba sum henkala bai moda idum dar bai karen aduna adu ko moda koi tongna gumse moral responsibility longna se sense of ownership ina se laibak se koi mayamini BIREN ki nate BJP ki nate BJP yaw party koi khar ki nate this land is ours ngasigi thoram adugi saruk ama oina no Manipur haina mingthon ba lairik amasu Chief Minister NONGTHOMBAM birena phongdokhe lairik aduda lamdam asida khundariba recognize toraba furup singi NAAT CHATNABI Lon Puwari amadi lamdam asigi resource singi matangda Mayek Shengna yauri amaromda lengak asina hujik fawbada lamdam asida paikhalapa chawkhat thorang singi matangdasu lairik aduda Mayek Shengna palli thoram aduda thoidok hendokna saknairaba Theatre Personality Ratan Thiamda State Nat Lifetime Achievement Award Piduna Ikai Kumnaba Utki Award aduda Shawl Ama Citation Ama Amadi Sel Oina Lupa Laktara Yauri Amaromda Lamdam Asida Hujik Thengnariba Lan Asida Lamdam Asigi Damak Thawaina Pontha Pikraba Moregi SDPO Jingtham Ananda Chief Minister gi Medal Piduna Ikai Kumnaba Utki Tara amasung taramathoi suba IRB gi personnel sing training tawbada achoba thogdang lokhiba Assam Police ki DGP yauna mahaki officers sing gi team dasu Chief Minister gi medal piduna ikai khumnaba utki tungda Manipur Police ki mathau masak khangba official kya dasu mana piduna ikai khumnaba utki